ꯑꯗꯣ ꯉꯥꯗꯨꯕꯨ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯣ ꯅꯣꯏ ꯇꯥꯆꯧꯅ? ꯊꯥꯁꯅꯥꯅ ꯁꯦꯝꯗꯤꯌꯦ. ꯇꯣꯝꯕꯤꯅꯧꯅ ꯏ ꯅꯨꯃꯤꯠꯁꯤꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕ ꯀꯧꯖꯦꯡ ꯍꯔꯥꯎꯒꯤ ꯃꯈꯣꯜ ꯇꯥꯔꯤꯁꯤꯐꯥꯎ ꯁꯦꯝꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯂꯒ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯂꯒ ꯆꯥꯗꯧꯔꯤꯕ? ꯀꯔꯤꯅꯣ ꯀꯣꯔꯧ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯀꯣꯛꯀꯁꯦ ꯎꯔꯨ ꯎꯔꯨ ꯉꯥꯎꯍꯜꯂꯤꯃꯤ ꯅꯪꯅ. ꯊꯥꯁꯅꯥꯅ ꯗꯥ ꯇꯣꯝꯕꯤꯅꯧ ꯉꯥꯗꯣ ꯃꯄꯨꯅ ꯄꯨꯈ꯭ꯔꯦ. ꯇꯣꯝꯕꯤꯅꯧ ꯊꯥꯁꯅꯥꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯩꯃꯥ ꯀꯔꯤꯅꯣ ꯏꯆꯟ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕꯣ? ꯅꯪ ꯇꯥꯆꯧꯅ ꯋꯥꯅ ꯐꯥꯖꯕ ꯉꯥꯗꯣ ꯑꯗꯨꯒꯤ ꯃꯄꯨ ꯅꯣꯏ ꯇꯥꯆꯧ ꯅꯠꯇꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯕꯣ ꯍꯥꯏꯋꯥꯅꯤ? ꯑꯩꯕꯨ ꯉꯁꯤꯁꯤꯕꯨ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ. ꯊꯥꯁꯅꯥꯅ ꯑꯁꯣꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯄꯜ ꯏꯕꯣꯍꯜꯅꯅꯦ ꯃꯣꯏꯗꯒꯤ ꯐꯥꯈꯤꯕꯅꯦꯅ ꯄꯨꯈ꯭ꯔꯦ. ꯑꯗꯨꯒꯅꯦ ꯇꯥꯆꯧꯕꯁꯨ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯒꯅꯨꯅꯅꯦ ꯊꯤꯅ ꯆꯩꯔꯝꯂꯤꯕ. ꯇꯣꯝꯕꯤꯅꯧ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ. ꯀꯔꯤ? ꯃꯥꯒꯤ ꯔꯤꯡꯕꯜꯗꯩꯅꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯤꯅ ꯑꯁꯨꯛ ꯋꯥꯅ ꯐꯥꯖꯔꯒ ꯃꯥꯅ ꯍꯦꯛꯇ ꯄꯨꯕ ꯌꯥꯕ꯭ꯔꯕ? ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯇꯒ ꯃꯥꯅ ꯍꯨꯔꯥꯟꯕ ꯍꯥꯏ ꯀꯥꯏꯅꯀ ꯍꯨꯔꯥꯜꯂꯤꯗꯤ ꯃꯥꯅꯤꯅꯦ. ꯐꯩ ꯈꯪꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯊꯤꯛ ꯇꯧꯔꯨꯒꯦꯕ. ꯃꯗꯨꯒꯤ ꯍꯟꯅꯨꯕꯗꯣ ꯃꯁꯝ ꯑꯃ ꯑꯅꯤꯈꯛ ꯍꯧꯔꯤꯗꯣ ꯐꯣꯏꯗꯠꯂꯨꯒꯦ. ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯇꯣꯝꯕꯤꯅꯧ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯀꯣꯔꯧꯅ ꯇꯣꯝꯕꯤꯅꯧꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯇꯣꯝꯕꯤ ꯌꯥꯔꯦ ꯆꯠꯂꯨꯔꯅꯨ. ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕꯗꯣ ꯏꯀꯥꯏꯖꯗ꯭ꯔꯣ? ꯑꯍꯟꯗꯨꯒ ꯃꯥꯟꯅꯔꯨꯅꯨ. ꯇꯣꯝꯕꯤꯅꯧꯅ ꯀꯣꯔꯧꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯒ ꯍꯦ ꯅꯪꯅ ꯈꯪꯄꯣꯠꯇꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯆꯥꯗꯅ ꯇꯣꯛꯂꯣꯏꯌꯦ. ꯑꯩꯅ ꯁꯣꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯕ ꯃꯈꯩ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏꯌꯦ. ꯏꯆꯟ ꯇꯣꯝꯕꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯝꯃꯨꯀꯣ ꯑꯩ ꯉꯥ ꯂꯧꯔꯨꯈꯤꯒꯦ. ꯍꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯇꯣꯝꯕꯤꯅꯧ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯇꯣꯝꯕꯤꯅꯧꯗꯨ ꯁꯥꯎꯅ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯤꯅꯧꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯇꯣꯝꯕꯤꯅꯧ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯏꯕꯣꯍꯜ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯦ. ꯀꯣꯟꯊꯣꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡꯀꯗꯨ ꯃꯦꯠꯂꯗꯨꯅ ꯏꯕꯣꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯏꯁ ꯀꯣꯔꯧꯗꯕꯨ ꯃꯥꯅ ꯍꯨꯔꯥꯟꯕ ꯍꯥꯏ ꯀꯥꯏ. ꯑꯩ ꯂꯩꯔꯝꯂꯗꯤꯅꯦ ꯈꯪꯒꯗꯧꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯩꯈ꯭ꯌꯥꯠꯇꯣ ꯁꯦꯒꯥꯏꯒꯗꯧꯕꯅꯤ. ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯅꯪ. ꯍꯦ ꯑꯣ ꯈꯨꯔꯥ ꯏꯕꯣꯍꯜ. ꯀꯣꯟꯊꯣꯡꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯏ. ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯕꯩ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯂꯦꯝ ꯑꯃ ꯊꯥꯟꯗꯨꯅ ꯃꯄꯥꯅ ꯄꯨꯔꯛꯄ ꯄꯣꯔꯣꯝ ꯑꯗꯨ ꯁꯦꯝꯒꯗꯧꯕꯒꯤ ꯃꯀꯨ ꯈꯣꯛꯄ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅꯧꯗꯨ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯃꯩꯆꯥꯛ ꯐꯅ ꯆꯥꯛꯂꯤꯉꯩꯗ ꯘꯤ ꯍꯩꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ. ꯇꯣꯝꯕꯤꯅꯧꯅ ꯍꯦ ꯔꯕꯩ ꯅꯪꯅ ꯁꯦꯝꯂꯤꯕ ꯉꯥꯗꯨ ꯀꯥꯏꯗꯒꯤꯅꯣ? ꯔꯕꯩꯅ ꯇꯥ ꯇꯣꯝꯕꯤꯅꯧ ꯂꯥꯛꯄꯒ ꯑꯃꯠꯇ ꯎꯍꯧꯗꯦꯅꯦ. ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯑꯩꯈꯣꯏ ꯇꯥꯗꯁꯦ. ꯇꯣꯝꯕꯤꯅꯧꯅ ꯍꯦ ꯋꯥꯀꯣꯏ ꯑꯃꯨꯛꯅꯦ ꯁꯨꯗꯅ ꯂꯩꯔꯅꯨ. ꯑꯩꯅ ꯍꯪꯂꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯛꯎ. ꯉꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯦ. ꯔꯕꯩ ꯅꯣꯛꯃꯤ ꯇꯧꯔꯒ ꯉꯥ ꯀꯠꯇꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯊꯥꯡꯒꯠꯂꯒ ꯆꯥꯎꯗ꯭ꯔꯥ ꯇꯥ ꯇꯣꯝꯕꯤꯅꯧ ꯁꯤ ꯄꯣꯔꯣꯝꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯅꯦ. ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯧꯔꯤꯍꯦ. ꯅꯪꯁꯨ ꯆꯥꯈ꯭ꯔꯁꯤꯗꯅ. ꯇꯣꯝꯕꯤꯅꯧ ꯁꯥꯎꯅ ꯍꯦ ꯉꯥꯗꯣ ꯁꯦꯝꯕ ꯌꯥꯈꯤꯔꯣꯏ. ꯉꯁꯤꯗꯤꯅꯦ ꯃꯤ ꯑꯃ ꯊꯤꯛ ꯇꯧꯒꯦ. ꯅꯣꯏ ꯅꯄꯥꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ. ꯔꯕꯩꯅ ꯇꯥ ꯇꯣꯝꯕꯤꯅꯧ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯇꯣꯝꯕꯤꯅꯧꯅ ꯈꯪꯂꯛꯀꯅꯤ ꯀꯨꯏꯔꯔꯣꯏꯌꯦ. ꯆꯠꯂꯣ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯅꯄꯥꯗꯣ. ꯔꯕꯩꯅ ꯑꯣ ꯕꯥꯖꯤ ꯇꯥꯕ꯭ꯔꯣ? ꯇꯥ ꯇꯣꯝꯕꯤꯅꯧ ꯂꯥꯛꯏꯌꯦ. ꯏꯕꯣꯍꯜ ꯃꯈꯨꯠꯇ ꯆꯝꯕ ꯍꯧꯔꯨꯔꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕꯅꯣꯅꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯑꯇꯣꯝꯕ? ꯇꯣꯝꯕꯤꯅꯧ ꯃꯈ꯭ꯋꯥꯡꯀꯗꯨ ꯃꯦꯠꯂꯒ ꯏꯕꯣꯍꯜꯗ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ. ꯔꯕꯩꯅ ꯇꯥ ꯇꯣꯝꯕꯤꯅꯧ ꯂꯥꯛꯏꯌꯦ. ꯕꯥꯖꯤꯒ ꯑꯃꯨꯛꯇ ꯎꯅꯒꯦꯌꯦ. ꯇꯥ ꯇꯣꯝꯕꯤꯅꯧ ꯊꯣꯛꯂꯦꯇꯨ
ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅꯍꯧꯔꯣ꯫ ꯇꯣꯝꯕꯤꯅ ꯎꯕꯗ ꯏꯕꯣꯍꯜꯗꯨ ꯃꯁꯥꯗ ꯈꯔ ꯈꯧꯇꯛ ꯆꯥꯏ꯫ ꯇꯣꯝꯕꯤꯅꯧ, ꯀꯔꯤ ꯂꯩꯔꯦ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯂꯥꯛꯄꯕꯣ? ꯇꯟꯖꯥꯗꯨꯗ ꯔꯤꯇꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ, ꯏꯇꯣꯟ, ꯅꯪ ꯉꯥ ꯁꯦꯝꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯗꯤ ꯑꯩ ꯄꯨꯁꯤꯟꯈ꯭ꯔꯒꯦ꯫ ꯇꯥ ꯇꯣꯝꯕꯤꯅꯧꯁꯨ ꯂꯥꯛꯑꯝꯃꯤꯗꯅ, ꯎꯒ ꯎꯗꯦꯅꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯈ꯭ꯔꯁꯤꯗꯅ꯫ ꯇꯣꯝꯕꯤꯅꯧ ꯔꯤꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯈꯨꯝꯗꯦ꯫ ꯏꯕꯣꯍꯜꯗ ꯑꯣꯟꯁꯤꯜꯂꯒ, ꯈꯨꯔꯥ ꯉꯁꯤ ꯀꯣꯔꯧꯍꯩꯗ ꯂꯥꯛꯄꯤꯔꯝꯕ꯭ꯔꯥ? ꯁꯦꯡꯅ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨ, ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯇꯣꯝꯕꯤꯅꯧꯒꯤ ꯋꯥꯉꯥꯡꯗꯨꯗ ꯔꯕꯩꯒ ꯔꯤꯇꯥꯒꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯏꯕꯣꯍꯜꯅ, ꯆꯠꯂꯨꯏ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯇꯣꯝꯕꯤꯅꯧꯅ, ꯈꯨꯔꯥꯅ ꯀꯣꯔꯧꯗ ꯍꯨꯔꯥꯟꯕꯒ ꯍꯥꯏꯔꯒ ꯀꯣꯔꯧꯅ ꯋꯥꯅ ꯐꯥꯖꯕ ꯉꯥꯗꯨ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯅꯦ꯫ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯈꯪꯒꯦ ꯍꯥꯏꯗꯅꯅꯦ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯣꯍꯜꯗꯨ ꯔꯤꯇꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯔꯤꯇꯥꯁꯨ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯏꯕꯣꯍꯜꯅ, ꯑꯗꯨꯗ ꯅꯪꯅ ꯅꯊꯧ ꯑꯗꯨꯛ ꯌꯥꯝ ꯁꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯃꯥꯅ ꯐꯥꯔꯤꯕ ꯉꯥꯗꯣ ꯑꯩꯒꯤꯅꯤꯅꯦ, ꯑꯩꯒꯤ ꯔꯤꯡꯕꯟꯗꯒꯤ꯫ ꯑꯗꯨꯗ ꯃꯄꯨ ꯑꯣꯏꯅ ꯈꯪꯂꯛꯇꯨꯅꯅꯦ ꯍꯨꯔꯥꯟꯕꯗꯒꯤ ꯃꯄꯨ ꯑꯣꯏꯅ ꯏꯄꯣꯠ ꯂꯧꯖꯕꯅꯤ꯫ ꯇꯣꯝꯕꯤꯅꯧ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯀꯥꯇꯨ ꯊꯤꯜꯂꯗꯨꯅ, ꯍꯦ ꯍꯨꯔꯥꯟꯕꯥꯎ, ꯅꯪꯅ ꯀꯣꯔꯧꯗ ꯍꯨꯔꯥꯟꯕ ꯀꯥꯏꯅ, ꯍꯨꯔꯥꯜꯂꯤꯗꯤꯅꯦ ꯅꯪꯅꯤꯅꯦ ꯅꯪ꯫ ꯉꯥꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒꯅꯦ ꯐꯥꯃꯤꯟꯅꯔꯨꯔꯤꯕ, ꯈꯪꯂꯦꯗꯅ꯫ ꯅꯪꯒꯤ ꯔꯤꯡꯕꯜꯗꯩ ꯐꯥꯕꯅꯦꯗꯤ ꯀꯅꯥꯅ ꯍꯥꯏ? ꯑꯩꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯉꯥꯗꯣ ꯁꯂꯝꯗꯒꯤꯅꯤ, ꯈꯪꯂꯦꯗꯅ꯫ ꯃꯤꯅ ꯋꯥꯅ ꯐꯥꯖꯕ ꯉꯥꯗꯨꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯂꯧꯕꯤꯕ, ꯍꯨꯔꯥꯜꯂꯤꯗꯤꯅꯦ ꯈꯨꯔꯥꯅꯤꯅꯦ ꯈꯨꯔꯥ꯫ ꯏꯕꯣꯍꯜ ꯁꯥꯎꯅ, ꯍꯩ ꯇꯣꯝꯕꯤꯅꯧ, ꯅꯪ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ? ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏꯅ, ꯅꯪ ꯐꯨꯊꯔꯛꯎꯔꯣ? ꯅꯨꯄꯤꯅꯦꯁꯨ ꯈꯪꯗꯕ, ꯅꯨꯄꯥꯅꯦꯁꯨ ꯈꯪꯗꯕ ꯅꯪꯕꯣ꯫ ꯇꯣꯝꯕꯤꯅꯧꯅ, ꯀꯔꯤ ꯑꯩꯕꯨ ꯐꯨꯒꯦ ꯀꯥꯏꯅ ꯉꯝꯂꯗꯤ ꯐꯨꯔꯣ, ꯐꯨꯔꯣ ꯂꯥꯎꯁꯦ, ꯐꯨꯕꯤꯔꯣ, ꯐꯨꯕꯤꯔꯣ꯫ ꯏꯕꯣꯍꯜꯒꯤ ꯃꯃꯥꯡꯗ ꯐꯟ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯔꯤꯇꯥꯅ, ꯇꯥ ꯇꯣꯝꯕꯤꯅꯧ, ꯐꯔꯦꯁꯦ ꯇꯣꯛꯂꯣ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦꯕ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ, ꯉꯥꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯦ ꯍꯥꯏꯕꯗꯨꯗ꯫ ꯇꯣꯝꯕꯤꯅꯧꯅ, ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯒ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯄꯥꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯑꯩ ꯆꯠꯂꯒꯦ, ꯍꯩꯔꯕꯩ ꯀꯗꯥꯏ ꯉꯥꯗꯨ ꯄꯤꯔꯛꯎ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯍꯔꯥꯎꯗꯅ ꯉꯥ ꯊꯣꯡꯂꯨꯔꯅꯤꯅ ꯂꯥꯛꯆꯔꯒ ꯅꯩ ꯅꯄꯥ ꯔꯥꯕꯣꯟ ꯃꯥꯟꯕꯁꯤꯅꯅꯦ ꯄꯨꯔꯒ ꯆꯠꯄꯤꯔꯝꯂꯤꯕꯅꯤ꯫ ꯉꯥꯒꯁꯦ ꯃꯀꯣꯛ ꯉꯥꯎꯔꯝꯕ ꯇꯥꯔꯦ ꯔꯥꯕꯣꯟꯒꯤ ꯃꯌꯨꯝꯁꯤꯗ ꯂꯩꯕꯁꯤꯗ꯫ ꯏꯕꯣꯍꯜꯗꯨ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯇꯣꯝꯕꯤꯅꯧꯅ ꯔꯥꯕꯩꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥꯗꯨ ꯂꯧꯔꯒ ꯏꯕꯣꯍꯜꯗ ꯌꯦꯡꯂꯒ, ꯈꯨꯔꯥ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯊꯣꯛꯍꯜꯂꯣꯏꯁꯤꯀꯣ꯫ ꯉꯥꯗꯣ ꯆꯥꯅꯤꯡꯂꯗꯤꯅꯦ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯕꯤꯌꯣ, ꯑꯔꯦꯝ ꯑꯄꯥ ꯌꯥꯝ ꯄꯥꯝꯕꯤꯔꯨꯅꯨ꯫ ꯇꯣꯝꯕꯤꯅꯧꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯔꯥꯕꯩꯅ, ꯇꯥ ꯇꯣꯝꯕꯤꯅꯧ, ꯑꯩ ꯕꯥꯖꯤꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯍꯥꯏꯔꯒꯦꯕ, ꯑꯗꯣ ꯉꯁꯤꯗꯤ ꯊꯝꯕꯤꯔꯝꯃꯣꯕ, ꯃꯀꯨꯁꯦ ꯈꯣꯛꯄ ꯍꯧꯗꯣꯛꯂꯨꯔꯦ, ꯑꯩꯈꯣই ꯆꯥꯍꯧꯔꯒꯦꯕ꯫ ꯇꯣꯝꯕꯤꯅꯧꯅ, ꯍꯦ ꯆꯠꯊꯣꯛꯍꯦ ꯑꯁꯥꯏꯗ, ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ, ꯅꯪꯕꯨ ꯀꯅꯥꯅ ꯅꯊꯧ ꯂꯩꯇꯅ ꯈꯣꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥ? ꯇꯣꯝꯕꯤꯅꯧ ꯉꯥꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯕꯩꯅ, ꯑꯁ ꯉꯥꯁꯦ ꯄꯨꯈ꯭ꯔꯦꯅꯦ, ꯑꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯔꯅꯤꯅ ꯍꯔꯥꯎꯖꯧꯔꯒ ꯑꯩꯅ ꯈꯜꯂꯦꯕ ꯉꯁꯤꯒꯤ ꯉꯥꯁꯦ ꯆꯥꯎꯃꯜꯂꯤ ꯆꯥꯕ ꯐꯪꯍꯧꯗꯧ ꯃꯥꯟꯗꯦꯅ꯫ ꯇꯥ ꯇꯣꯝꯕꯤꯅꯧ, ꯅꯪ ꯉꯥꯗꯨ ꯐꯥꯎꯗꯤ ꯊꯝꯕꯤꯔꯝꯕ ꯌꯥꯕꯅꯤꯀꯣ꯫ ꯕꯣꯔꯥ ꯃꯊꯛꯇ ꯇꯥꯔꯤꯕ ꯃꯀꯨꯁꯤ ꯈꯛꯇ ꯉꯥꯏꯔꯦꯕ, ꯃꯁꯥꯗꯤ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯇꯥꯔꯒ ꯂꯩꯍꯧꯔꯦꯅꯦ꯫ ꯔꯤꯇꯥꯅ ꯃꯄꯥꯗ ꯌꯦꯡꯂꯒ, ꯕꯥꯖꯤ, ꯅꯪꯕꯨ ꯉꯁꯥꯏ ꯉꯥꯁꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇꯪ ꯂꯩꯖꯕ ꯌꯨꯝꯗꯨꯗꯒꯤ ꯀꯔꯤꯒꯤ ꯉꯥꯗꯨ ꯂꯧꯕꯤꯔꯛꯂꯤꯕ? ꯏꯕꯣꯍꯜꯅ, ꯀꯅꯥꯅ ꯈꯪꯒꯅꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯔꯤꯡꯕꯜꯗꯒꯤ ꯐꯥꯔꯛꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯑꯗꯨꯒ ꯇꯣꯝꯕꯤꯅꯧ ꯍꯥꯏꯕ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯗꯨꯃꯗꯤꯅꯦ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯂꯣꯏ, ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏ ꯍꯥꯏꯔꯦꯗꯅ꯫ ꯔꯤꯇꯥꯅ, ꯇꯥ ꯇꯣꯝꯕꯤꯅꯧꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ, ꯂꯥꯜꯂꯤꯕꯗꯤ ꯕꯥꯖꯤꯅꯤ,
ꯇꯥꯇꯣꯝꯕꯤꯅꯧꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯃꯛ ꯆꯞ ꯆꯥꯔꯕꯅꯤ. ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ. ꯔꯤꯇꯥ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯔꯕꯩꯅ, ꯕꯥꯖꯤ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ. ꯅꯆꯥꯁꯤꯡꯕꯨ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯅꯤꯅ ꯍꯔꯥꯎꯍꯜꯂꯝꯃꯒ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ. ꯑꯩꯅꯗꯤ ꯈꯜꯂꯦꯕ, ꯂꯤꯛꯈ꯭ꯔꯕ ꯅꯪꯅ ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯁꯦ ꯀꯗꯥꯏꯗꯩ ꯂꯩꯔꯛꯏꯅꯣꯅ. ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ, ꯆꯥꯔꯦꯕ ꯑꯍꯥꯎꯕꯗꯣ. ꯇꯥꯇꯣꯝꯕꯤꯅꯧ ꯅꯪꯁꯨ ꯐꯠꯃꯟꯗꯦꯍꯦ. ꯀꯣꯛ ꯊꯝꯕꯤꯔꯝꯕ ꯌꯥꯕꯗꯣ ꯍꯦꯛꯇ ꯄꯨꯈꯤꯅꯦ. ꯕꯥꯖꯤ, ꯅꯪ ꯄꯦꯜꯂꯣꯀꯣ. ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯅ ꯆꯥꯕ ꯐꯪꯗꯅ ꯂꯦꯛꯂꯒ ꯈꯥꯡꯕꯁꯤ ꯎꯔꯒ. ꯔꯕꯩꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯏꯕꯣꯍꯜꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯆꯤꯡꯂꯒ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ. ꯇꯣꯝꯕꯤꯅꯧꯁꯨ ꯍꯣꯕꯦ ꯍꯣꯕꯇꯨꯅ ꯀꯣꯔꯧꯒꯤ ꯃꯌꯨꯝꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯉꯥꯗꯨ ꯆꯥꯛꯈꯨꯃꯥꯡꯗ ꯊꯝꯂꯒ, ꯌꯥꯝꯅ ꯇꯧꯉꯝꯕ ꯑꯍꯟꯅꯦ ꯃꯗꯨꯒꯤ ꯑꯍꯟꯗꯣ. ꯑꯩꯁꯨꯅꯦ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ. ꯉꯥꯁꯦ ꯃꯀꯨꯒ ꯃꯣꯏꯅ ꯂꯣꯏꯅ ꯈꯣꯛꯄꯤꯔꯛꯂꯕꯅꯤ. ꯁꯦꯝꯕꯗꯁꯨ ꯀꯨꯏꯅ ꯆꯪꯉꯔꯣꯏ. ꯀꯔꯤꯅꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯦꯝꯂꯒ ꯊꯝꯃꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯔꯝꯃꯤꯃꯤ. ꯊꯥꯁꯅꯥꯅ, ꯗꯥꯇꯣꯝꯕꯤꯅꯧ, ꯇꯥꯆꯧꯅ ꯉꯥꯗꯣ ꯀꯩꯁꯨ ꯄꯨꯔꯛꯑꯔꯣꯏ, ꯅꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯁꯦꯝꯗꯕꯅꯤ. ꯇꯣꯝꯕꯤꯅꯧꯅ, ꯏꯁ, ꯑꯩꯅ ꯆꯠꯄ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯕ ꯍꯧꯅꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯆꯥꯔꯝꯂꯦꯗꯅ ꯃꯩꯈ꯭ꯌꯥꯠꯇꯒꯤ ꯀꯣꯊꯣꯛꯂꯒꯅꯦ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ. ꯀꯣꯔꯧꯅ, ꯅꯪꯕꯨ ꯉꯥꯁꯦ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯃꯀꯨꯁꯤꯁꯨ ꯈꯣꯛꯄ ꯍꯧꯔꯝꯂꯦ. ꯇꯣꯝꯕꯤꯅꯧꯅ ꯀꯣꯔꯧꯗ ꯌꯦꯡꯂꯒ, ꯍꯦ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ. ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝ ꯊꯣꯛꯇꯕꯁꯤꯕꯣ, ꯃꯈꯨꯠꯅ ꯐꯥꯖꯕ ꯉꯥꯕꯨ ꯃꯤꯅ ꯂꯧꯈ꯭ꯔꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯕ. ꯆꯠꯂꯣ, ꯉꯥꯁꯦ ꯌꯥꯝ ꯊꯨꯅ ꯁꯦꯝꯂꯒ ꯄꯨꯁꯤꯜꯂꯛꯎ. ꯑꯩꯅꯦ ꯑꯂꯨꯒꯁꯤ ꯈꯦꯠꯂꯝꯂꯒꯦ. ꯊꯨꯔꯣ, ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ. ꯀꯣꯔꯧꯗꯨ ꯇꯣꯝꯕꯤꯅꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯗꯨ ꯁꯦꯝꯂꯨꯅꯕ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯊꯥꯁꯅꯥꯅ, ꯗꯥꯇꯣꯝꯕꯤꯅꯧ, ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯑꯃꯨꯛꯀ ꯈꯔ ꯊꯣꯡꯒꯠꯇ꯭ꯔꯗꯤ ꯑꯣꯛꯂꯔꯣꯏꯌꯦ. ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯅꯤꯕꯣ. ꯇꯣꯝꯕꯤꯅꯧꯅ, ꯍꯣꯏ ꯊꯣꯡꯒꯠꯂꯁꯦ. ꯑꯩꯅꯁꯨꯅꯦ ꯆꯦꯡ ꯈꯔ ꯄꯨꯔꯛꯂꯕꯅꯤ. ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅꯅꯦ ꯄꯦꯟꯅ ꯆꯥꯔꯗꯧꯕꯅꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯅꯧꯅ ꯆꯥꯛꯇꯨ ꯑꯃꯨꯛ ꯈꯔ ꯊꯣꯡꯒꯠꯂꯦ. ꯀꯣꯔꯧꯁꯨ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯂꯦ. ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯕ ꯇꯣꯝꯕꯤꯅꯧꯅ ꯂꯣꯏꯅ ꯊꯣꯡꯂꯗꯨꯅ ꯑꯍꯨꯝꯗꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ. ꯀꯣꯔꯧꯗꯤ ꯆꯥꯛꯇꯨ ꯃꯍꯥꯎ ꯈꯪꯅ ꯍꯥꯎꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ. ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯤꯇꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯏꯀꯥꯏꯔꯝꯒꯗ꯭ꯔꯥ, ꯃꯉꯣꯟꯗ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯇ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ. ꯑꯁꯣꯝꯗꯁꯨ ꯔꯤꯇꯥꯗꯨ ꯏꯀꯥꯏꯕꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ. ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯗꯥ ꯀꯣꯔꯧꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯀꯔꯝꯅ ꯎꯠꯀꯅꯤ? ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯣꯕ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯕꯥꯖꯤ ꯅꯪꯅꯅꯤꯀꯣ? ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝ ꯀꯞꯅꯤꯡꯂꯛꯏꯗ. ꯑꯩꯅꯗꯤ ꯇꯥꯇꯣꯝꯕꯤꯅꯧꯗ ꯉꯥ ꯊꯣꯡꯗꯣꯏꯅꯤ ꯆꯥꯈꯤꯁꯤ ꯀꯥꯏꯅ ꯍꯥꯏꯔꯨꯔꯒ ꯊꯣꯡꯗꯧꯔꯤꯕ ꯉꯥꯗꯨꯅ ꯃꯤꯒꯤ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯕ. ꯑꯁ, ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯍꯌꯦꯡ ꯑꯩ ꯗꯥ ꯀꯣꯔꯧꯗ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯍꯥꯟꯅꯒꯨꯝꯅ ꯀꯣꯔꯧꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯊꯣꯛꯂꯛꯂꯦ. ꯔꯤꯇꯥꯁꯨ ꯃꯈꯨꯠꯇ ꯕꯥꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ. ꯀꯣꯔꯧꯁꯨ ꯔꯤꯇꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ. ꯑꯣ, ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯉꯔꯥꯡꯒꯤꯗꯣ ꯁꯥꯎꯅꯨꯅ ꯑꯝꯇ ꯍꯥꯏꯍꯧꯔꯒꯦ. ꯔꯤꯇꯥꯁꯨ ꯀꯣꯔꯧꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ, ꯉꯔꯥꯡꯒꯤꯗꯣ ꯁꯥꯎꯅꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯍꯧꯔꯒꯦ, ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩꯁꯤꯗ. ꯑꯅꯤꯗꯨ ꯑꯃꯒ ꯃꯥꯌꯣꯛꯅꯅ ꯂꯥꯛꯄꯅꯤ. ꯁꯨꯝ ꯂꯥꯛꯄꯅ ꯑꯅꯤꯗꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ, ꯅꯛꯁꯤꯟꯅꯔꯛꯂꯦ.
ꯀꯣꯔꯧꯒ ꯔꯤꯇꯥꯒꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯦꯛ ꯎꯅꯕꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯅꯕꯅꯤ, ꯋꯥꯔꯤ ꯁꯥꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯏꯀꯣꯏ ꯀꯣꯏꯅꯩ꯫ ꯑꯃꯁꯨ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯅꯗ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯇꯨꯃꯤꯟꯅ ꯊꯩꯅꯗꯨꯅ ꯂꯥꯛꯅꯔꯦ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯀꯣꯔꯧꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯑꯁ, ꯀꯔꯤꯅꯣ ꯑꯩꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇꯕꯁꯤꯕꯣ? ꯍꯦꯔꯥ, ꯍꯦꯛꯇ ꯀꯧꯔꯒꯦꯗ, ꯅꯨꯄꯥꯅꯕꯨ꯫ ꯀꯣꯔꯧ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯏ꯫ ꯔꯤꯇꯥꯁꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯍꯦꯛ ꯍꯥꯏꯕ ꯐꯥꯎ ꯉꯝꯖꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯁ, ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ ꯑꯩ꯫ ꯑꯁꯨꯝꯅ ꯔꯤꯇꯥꯁꯨ ꯃꯃꯥꯏꯗꯨ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯅꯤꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯍꯦꯟꯗꯣꯛꯅ ꯆꯠꯄꯃꯛꯇꯤ ꯆꯠꯅꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯦꯞꯅꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨ ꯑꯃꯅ ꯑꯃꯒꯤ ꯃꯤꯍꯨꯜꯒꯤ ꯆꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯀꯣꯔꯧꯅ ꯃꯈꯨꯠꯅ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯑꯩꯗꯤ ꯁꯟꯒꯤ ꯁꯖꯤ ꯐꯥꯜꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯔꯤꯇꯥꯅ ꯃꯔꯩꯀꯗꯨ ꯃꯌꯥꯅ ꯇꯞꯅ ꯆꯤꯛꯂꯒ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯦ꯫ ꯏꯁꯤꯡ ꯁꯣꯛꯐꯝꯒꯤꯗꯤ ꯂꯝꯕꯤꯁꯦ ꯑꯣꯟꯅꯗ꯭ꯔꯣ? ꯑꯗꯣ ꯅꯪꯁꯨ ꯁꯖꯤꯛ ꯐꯥꯟꯐꯝꯒꯤꯗꯤ ꯂꯝꯕꯤꯁꯦ ꯑꯣꯟꯅꯔꯤꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯣꯔꯧꯅ ꯑꯗꯣ ꯅꯪ ꯉꯔꯥꯡꯒꯤꯗꯣ ꯋꯥꯔꯧꯅꯨꯀꯣ, ꯑꯩꯅꯗꯤ ꯇꯥ ꯇꯣꯝꯕꯤꯅꯧꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯈꯥꯝꯖꯕꯅꯦ꯫ ꯔꯤꯇꯥꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯕꯅꯦ꯫ ꯗꯥ ꯀꯣꯔꯧ, ꯑꯩ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏꯃꯟꯗꯅ ꯆꯥꯛ ꯑꯃꯇ ꯆꯥꯗꯦ, ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯗꯤ ꯁꯦꯡꯅ ꯈꯪꯖꯗꯕꯅꯦ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯦꯅ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ, ꯕꯥꯖꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯑꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯔꯤꯇꯥꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯞꯊꯣꯔꯛꯏ꯫ ꯀꯣꯔꯧꯅ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯅꯪꯅ ꯀꯞꯄ ꯎꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯇꯣꯛꯑꯣꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯅ ꯃꯥꯒꯤ ꯈꯨꯗꯩꯒꯤ ꯃꯆꯤ ꯑꯃꯅ ꯔꯤꯇꯥꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯅꯧꯁꯨ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯄꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯩꯃꯥ, ꯀꯩꯅꯦꯒꯤ ꯑꯅꯤꯁꯤꯗꯤ? ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁꯤꯕꯨ ꯇꯧꯐꯝ ꯏꯔꯩꯃꯛ ꯂꯩꯖꯗ꯭ꯔꯖꯥꯠꯂꯣ? ꯀꯩꯅꯣ, ꯑꯃꯁꯤꯅ ꯀꯞꯂꯒ ꯑꯃꯅ ꯄꯤꯒ ꯇꯩꯊꯣꯛꯄꯤꯔꯤꯌꯦ? ꯍꯩꯃꯥ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯨꯁꯤꯔꯅꯦ? ꯉꯥꯏꯈꯣ, ꯑꯅꯤꯁꯤꯕꯨ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯔꯖꯥꯠꯂꯣ? ꯑꯃꯨꯛꯇ ꯑꯗꯨꯝ ꯌꯦꯡꯈꯤꯒꯦꯗꯍꯦ꯫